ngasi numida waina pung taruk taba matamda akhoi Bharatiya Janata Party gi youth wing haibadi BJYM gi volunteers singna laktana Congress Bhavan gi mamangda Congress ki luchingba Rahul Gandhi amadi Priyanka Gandhi gi adugumba effigy singbu mai thadana violence tawba hawdorokpase BJP gi oina yamna laibak thibane lojai sigumba incident se akhoi gi Manipur gumba yamna shanti leina leiba lamdam asida political party masen gi marakta amaga khanaba chainaba thoknaba gi damakta sinba yamna saukhattaba thong ne haiduna aina ai samaki maikaidagi condemn tawri aduga sigumba akhoi gi election maya soiba matang asida aduk chawgraba political party amana national political party amabu ikai khonba uttaba aduga politics ki asengma masak ado adugi mahutta gundaism gi khatnaba chainaba hoba violence tawba sigumba gi akhoi gi mawong ma satharakpa se Manipur gi oina akhoi yamna laibak thibani aduna aina BJP gi leaders sing na su masigumba se khari yengsan biraga Manipur lenga ki leiriba security force singna sigumba thabak asida yengdana leiba aduga politics tawba matamda akhoina thak wangba politics tawdaba thak anemba politics tawba se masiju akhoi kitang political party amoina wakhal khandhaninge haiba wafam se aina aigi maikaidagi thamjari Manipur da ngasi tawriba rajniti gi khongchat sida akoina gundaism gi khatnaba chainaba gi violence ki ayamba thodo wathosing thoiba se gyan tadaba Bharatiya Janata Party gi amadi Bharatiya Janata Party gi youth ki wing gi adugumba member singna thohan bani haiba se taseng lebak miyamna khangle maramaduna si Congress Party gi member amoina aina masigumba thaba sibu strongly condemn tawbuga loinana tawbiganu haina mayamda appeal tawjari